Sugi warep karamba phibam da laikhrabage pawasi ngarang nungthil phongkiba kangla pausege editorial kalam dagi lakwat savane India government amadi Manipur government anina nongmai sungkap kapmadana nongmai kapna ba lepagi suspension of operation su sign tawna khiba Myanmar da base tawba kuki khulai paiba lalawlup singdagi su handokna ba laingak na phirep lawkhibadu kari phibam da laikhrabage haiba miyam na khangba pamle laingak asigi cabinet mi phampang thoktuna MLA Minister singna Central Government sugi matam sangdoktanaba ayiba cherol thakiba laikhre adubu Central Government ki maikaidage madugi paukhum phangdana lairakhraba matung handakta pangthokiba taragani thoisuba Manipur Legislative Assembly ge manga suba session da amukasu suhandokna ba warep lawba laikhre adubu laingangna suhandokpagi phirep lawkhibadugi matangda Central Government ki maikaidage laingaki phirep aduda ayaba pirakadoribra natraga Karamba phirep lawrakadagi haiba haujik phawba khangba ngamdana leibagi mathakta laingaki maikaidagi su khangan ba leithabadagi miyamna chawna samamnaba ma oire laingangna su handokpagi phirep asi miyamna su handokadaba nei haujik thokliba irang asigi waroisin pura u haiba akanba kholaw leirakhibadagi nei miyamna su handokadaba ni haiba akanba pressure leirakhibagi maramde mamang sahi 2023 dagi May 3 dagi foreigner sin kuki zo singna khangawdana mitai miyamda landaba hawrakhiba dudagi Leptana satharakiba lan tha taramathoi mapung phare lan asigi manungda terrorist singna mitai singi yum lising kaya mai thakre lan jenerakiba miyoi lising kaya relief camp amade khangna chanaba singi yumda sangjafam lawduna hingbagi wahan thok yaudana awaba kongai mayok na re Myanmar da base tawba kuki zo narco terrorist singna revolution gi maikhum uptuna laibak asida political gi oiba hai singna suspension of operation ge khudong chaba lawduna terrorism gi thabak sing sathaba hawrakhiba nei Makwai sing asina amukasu miraibak Myanmar dagi logi wangmada lona ngamkhai lana miyoi kaya pusilakpa umang wamang sing kokthokuna popi thaba anoba khul sing lingkhatuna drug amasung population warfare lisang sena sathaba hawrakhiba nei makhoi gi arwan banatraga conspiracy oiba political games lisang sena satharakpa du mapung marai farakhibagi khudong chaba lawraga May 3 dagi ikhang khangawdana mitai singda landa duna mihat mipungi war crime satharakhiba nei Sugi ground rule thugaiduna laibak asigi mathakta landaduna Manipurgi manungda kuki singi oiba maningtamba laibak semnaba demand igi laukhong senduna mayhau langpoki mikap mirau khulna nilakhibadagi khangba ngamdraba miyamna hingsa yaitambagi machat puba lamhen tuhenba kuki terrorist singa taunariba su handokadabani haiba miyamgi kholaudagi laingangna su handoknaba Central Government ayiba cherol thakhrabane masigi matungda muganna assembly mikhalda su handokpagi warep lawduna Central Government warep adu thaduna khangan khrabane Assembly na lawkhiba warep adu Central Government thakhrabra natraga thadana namsinduna thamkhrabra haiba miyamna khangba ngamdre karigumba Assembly na warep adu Central Government thakhraga su handokpagi phirep lawba ngamdaba oiravade haujik tholiba wathok asida center gi khut nakoinana natraga hakthengna thingjinbadagi su handoktaba amade lalamade loikham naidaba wathok ohenna basinbani haina lawroidabagi maram leibra haina Wahang leirakpa hauna sanne amabu oirabasu state assembly na yetnaba leitana su handokna ba lawkhiba warep central government na ikai khumnabagi mahut ngami haiduna kusirasi tawrabade center amasung state anigi marakta laifam thokpa mari adu karamba makhalgi mari no haibasene state laingang na lawba warep central government na ikai khumnapam thoe ikai khumnaba uttravade center amasung state ki marakta aphaba mari thamba ngamloi UNLF MPA gi kadar ahum faduna pukhi bai basi haksin lawe pawasi ngarang nungthil phongkhiba pandam pause dagi lokhat savane lainga ka su tawnariba UNLF pambai group ki kadar ahum NIA na phajin khibagi mayokta Bisnupur akoiba apunbalu balna koliba mafam singda tedim lambi amade kaithel sing thingkhre lambi amadi kaithel thingbagi khongjang aduga mari lainana bal women wing gi president Wainam binana phongdokhibada laibaki luraba tanfam asida India amadi Manipur lainga ka santigi wari sanariba UNLF MPA gi kadar ahum phaduna pukhi bai basi haksin lawi haina pendaba phongdorokhe khongjang aduda essential service mahairoi sing ana layengi oinadi komthokhe loinana Bisnupur district ta lairiba Nambol Wainam Bisnupur Ningthaukhong Moirang amade kumbi kaithel thonglona khe lambi da gari satpagi sang nemkhe panba yabade Bar na ngarang ayok pung taruk phawbagi manungda phajinkiba kadar thadoroknaba matam thakibane makhata nasu kadar ahum thadoktriba phawba ahenba khongjang sangsin haina phongdorokhe pambai na lusingba UNLF ki miyoi ahum NIA na kari maramgi fabano
masi chamamnaba ama oi Joy Kumar. Pau asi ngarang nungthil phongkhiba Kangla Paupausedagi lokhatsabane. Pambay na lusingba UNLF MPA gi maruoiba miyoy ahum NIA na kari maramgi faribano masi angakpa chamamnaba ama oi. Unlawful organization ama oirambadagi Government of India ga ceasefire tawnariba loop asigi miyoysing fajinba haibasi tawnaba thabak natti haina NPP gi National Vice President Yumnam Joy Kumar na phongdokkhre. Wapam asing ngarang party asigi naurem thongda leiba party asigi office ta pangthokiba paugi mifam amada mahakna phongdokhibane. Joy Kumar na makhata na phongdokhibada NPP gi oinade mainstream da lakpa si welcome tawwe. Adubu asumna phaba tarabade karamba unlawful organization na mainstream da changlakadage. Masina Government of India asi thajaningai oidaba phibam amada lakpa yai. Kari maramgi makhoibu pharibano haibadu miyamda khanganba mathau tai phongdokhe. Mahakna makha taraduna ground rule ningthina thamduna thabak tawgadabane. Manipur miyamda sigumba si karigi khangandribano haibaga loinana miyamna makhoibu condition yaudana thadokadabani haiba wafam asida NPP gi oinasu apambani phongdokpaga loinana su chanariba kuki khulai paibasingna ground rule kaya thugairiba sige matangda laingangna kari thabak laukhatkrabage hangbaga loinana ceasefire tawnariba loop asigi maruoiba miyoi ahum phajinbase maram chade phajinkhibasi condemn tawbi haina phongdokhe. Mahangna makha taraduna kuki gi su abrogate tawraga kari tawgadage haibasi miyamna nainafam thoe. Su abrogate tawraga kuki free thaba haibasi miyamgi apamba oigedra hangkhibaga loinana ground rule thugairiba kuki singi mathakta khudakte action laukhatpam thoe. Kari maramgi makhoi ahumbu pharibano haibasi Central Government na miyamda thampham thoe. Makhoibu khudakta thadongnaba laingangna thabak paikhatlu haikhe. Pambay na lusingba UNLF ki kadar ahum phakibagi mayokta mafam kayada khongjang changsinkhre. Pau asi ngarang nungthil phongkhiba pandam pausedagi lokhatsabane. India laingaka peace talk agreement sign tawnariba pambay na lusingba UNLF ki Chief of Army Staff thoiba Elias Sidaba mapu Chief Intelligence ingba made kadar amaga punna makhoi ahum tha sigi taraga humdoida NIA na fakiba thawongi mayokta ngarang Thoubal district ki tongan ba mafamsingda ima ibel singna wakat mifam phamduna makhoi ahumbu condition amata yaudana thadokadabani haina demand tawkhre. Nagaland ki tourism minister na Manipur gi governor unaduna irang loisinabagi matangda khanakhre. Pau asi ngarang nungthil phongkhiba pandam pausedagi lokhatsabane. Nagaland ki tourism minister Temjen Imna na Manipur gi governor Anusuya Uike ga ngarang Rajbaban da unakhibaga loinana state asida ingtapa puraktuna mahusagi punsida hanjilangna bagi matangda khananai nakhre. Ngarang unakhibaduga mari lainana Nagaland ki tourism minister na state asida thogliba irang asi loisinaba Furup anigi marakta mapung phana ingtapa purakpa wakhal taminaba made wari sana thokpa mathau tai haiba wafam governor da thamkhe. Loinana relief camp da sangjafam lauduna furup ani maki miyoi singi yaifa thaurangi damak mathau taba thabak sing hena lokhatpa tangai phade haikhe. Governor gi maikhaidagi minister Butaram na ogladuna state asida hojik thengnariba irang asi loisinaba furup anigi marakta leiriba thajanadaba sing kokhananaba laingang na paikhatpa yaba thabak khudingmak paikhatle. Thogliba irang asi loisinabagi amata ngairaba pambay oigadoriba furup anigi marakta wari sanabage thabaksu haure haikhe. Furup animaki miyoising punna phaminaduna wari saba yanaba made panduna leiriba isusing loisinba ngamnaba center amadi state laingangna lamdam asida ingtapa hanjilaktuna mahusagi phibamda purangnaba paikhatpa yaba thabak khudingmak paikhatle.